ꯂꯥꯛ ꯈꯨꯅꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯍꯦ ꯗꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯕꯛꯅꯦ ꯊꯕꯛ ꯆꯠꯄꯗ ꯀꯩꯅꯣ ꯃꯥ ꯄꯨꯗꯣꯏꯁꯤꯅ ꯅꯍꯥꯟꯒꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯤ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯨꯒꯦ ꯇꯧꯅꯤ ꯑꯦ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯇꯧꯍꯧꯗꯣꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯗꯣꯏꯔꯥ ꯑꯩꯅ ꯇꯧꯗꯣꯏꯔꯥ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯅꯪꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯈꯣꯡ ꯇꯦꯛꯄ꯭ꯔꯣ ꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯌꯨꯝꯒꯤ ꯊꯕꯛꯁꯤ ꯅꯪꯁꯨ ꯇꯧꯕ ꯌꯥꯏꯌꯦ ꯃꯧ ꯍꯥꯏꯁꯤꯅꯅꯦ ꯊꯕꯛ ꯇꯧꯅꯕ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯥ ꯁꯨꯝ ꯆꯠꯂꯒ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯕ꯭ꯔꯣ ꯅꯪꯅ ꯋꯥꯔꯤ ꯈꯨꯗꯤꯡꯒꯤ ꯅꯪ ꯃꯥ ꯁꯤꯟꯅꯩꯁꯦ ꯃꯥꯁꯦ ꯅꯪꯅ ꯈꯪ ꯑꯉꯥꯡꯂꯣ 이카야 나 어디로 어디로 미나이 뭐 미나이 함네 ꯆꯥꯛ ꯆꯥꯊꯣꯛ ꯂꯥꯛꯑꯣ ꯏꯕꯦꯝꯃ 짜인데 ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯌꯦ 짜인데 바이 너희 짝도 ꯆꯥꯛꯈꯣꯝꯃꯨꯛꯇꯪ ꯆꯥꯊꯣꯛ ꯂꯥꯛꯑꯣ ꯅꯪꯕ 짜인데 좀 한잔 좀 하지 그기노 거기도 좀 사와라거든요 ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯌꯦ 소연이 적잖아 ꯅꯕꯨꯡꯅ ꯈꯤꯇꯪ ꯐꯨꯕꯩ ꯅꯪꯗꯤ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ 하니 불암디에 엄마 제 락버리 나타 망고는 부이도 하나 디에고는 고파나 지에 못하다버네 마이제 야토닝이 나타 아이자라 일라 시그러게 ꯐꯔꯦꯁꯦ ꯇꯣꯛꯑꯁꯦ ꯏꯃꯥꯅꯦ ꯅꯕꯨꯡꯗꯣ ꯆꯩꯒꯦ ꯇꯣ ꯐꯔꯦ ꯆꯥꯛ ꯈꯔ ꯆꯥꯊꯣꯛ ꯂꯥꯛꯑꯣ 싹틀라면 아이 오케이 나들이 짜닝데 ꯂꯥꯛꯑꯣ ꯏꯃꯥ ꯂꯩꯍꯟꯒꯦ ꯂꯥꯛꯑꯣ hꯧꯖꯤꯛ ꯂꯩꯍꯜꯂꯨ ꯍꯣ ꯂꯩꯍꯟꯒꯦ ꯂꯥꯛꯑꯣ ꯍꯜꯂꯣ ꯚꯩꯌꯥ ꯑꯣꯀꯦꯗꯒꯤ ꯃꯌꯨꯝ ꯑꯝꯇ ꯂꯩꯔꯣ ꯂꯥꯛꯑꯣ ꯊꯝꯃꯦ ꯂꯥꯛꯑꯣ ꯆꯠꯂꯝꯃꯨ ꯁꯣꯂꯣ ꯑꯩ ꯂꯩꯔꯅꯤ ꯂꯥꯛꯀꯦ ꯂꯥꯛꯑꯣꯀꯣ 오케이 짜드려보지 거짓말이 아저씨 이제 ꯍꯥꯎ ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯣꯡꯗ꯭ꯔꯤꯗ ꯑꯁꯦ ꯆꯥꯛꯇꯪ ꯊꯣꯡꯉꯣ ꯍꯤꯟꯖꯥꯡ ꯊꯣꯡꯉꯨꯔꯅꯨ ꯀꯩꯅꯣ ꯀꯩꯖꯥꯡꯅꯣ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯉꯦꯅ ꯊꯤꯜꯂꯛꯄꯅꯦ ꯇꯥꯄꯨꯟꯁꯤꯕꯒꯤꯁꯨ ꯄꯤꯔꯝꯃꯦ ꯄꯨꯟꯁꯤꯕꯗꯨꯅ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯆꯥꯛ ꯑꯗꯨꯝ ꯃꯇꯣꯝꯗ ꯊꯣꯡꯗꯅꯗ ꯂꯩꯔꯤꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯜꯂꯗꯤ ꯋꯥꯏ ꯁꯪꯉꯣꯏꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯏꯆꯦ ꯇꯥꯄꯨꯟꯁꯤꯕꯗꯣ ꯅꯨꯄꯤ ꯈꯪꯅꯕꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯅꯤ ꯀꯩꯅꯣ ꯃꯤ ꯄꯥꯈꯪꯅꯦ ꯏꯆꯦꯒ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯈꯪꯕꯗꯤ ꯑꯗꯨ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪ ꯀꯨꯞꯅ ꯍꯪꯉꯤꯁꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯂꯩꯔꯝꯃꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥꯅ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯀꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯉꯣꯏꯗ꯭ꯔꯣ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠꯇꯥꯕꯨ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨꯅꯦꯕ ꯏꯆꯦ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪ ꯄꯨꯟꯁꯤꯕꯁꯦ ꯅꯨꯡꯁꯤꯔꯤꯔꯕ ꯅꯨꯡꯁꯤꯗꯦ ꯀꯩꯁꯨꯝ ꯈꯟꯗꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯃꯤꯆꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯟꯁꯤꯕꯁꯦ ꯑꯩꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯦꯝꯕꯤꯕ ꯇꯥꯔꯦ ꯃꯇꯣꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯃꯇꯣꯝꯗ ꯊꯣꯡ ꯂꯩꯔꯦ ꯁꯦꯝꯕꯤꯔꯁꯤꯀോ ꯀꯥꯏꯗꯩꯅꯣ ꯍꯥꯏꯁꯦ ꯏꯆꯦ ꯂꯩ ꯑꯁꯣꯟ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯤ ꯌꯥꯔꯣꯏꯍꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯈꯪꯗꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗ ꯁꯦꯝꯕꯤꯔꯅꯤ ꯃꯇꯣꯝꯗ ꯑꯗꯨꯝ ꯂꯩꯕ ꯑꯉꯥꯡꯁꯦ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯇꯣꯝ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯔꯣꯏ ꯃꯤꯆꯦ ꯃꯥ ꯅꯨꯄꯤ ꯀꯣꯏꯍꯟꯕ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯄꯨꯟꯁꯤꯕꯗ ꯅꯨꯄꯤ ꯀꯣꯏꯍꯟꯒꯦ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯈꯪꯗꯦ ꯑꯣ ꯈꯪꯖꯔꯦ ꯅꯆꯦꯅꯅꯦ ꯅꯨꯃꯤꯠꯊꯥ ꯎꯕ ꯅꯣꯏꯗ ꯌꯥꯝ ꯍꯥꯜꯂꯦ ꯅꯨꯄꯥꯅ ꯄꯨꯡꯊꯣꯛꯅꯤꯡꯉꯛꯇ ꯂꯩꯇꯕꯅꯤ ꯏꯅꯥꯎꯁꯤꯗꯤꯅꯦ ꯄꯥꯝꯕꯨ ꯄꯥꯝꯃꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯐꯠ ꯍꯥꯏꯍꯧ ꯃꯤꯅ ꯑꯃꯨꯛ ꯍꯥꯟꯈ꯭ꯔꯒꯅꯦ ꯅꯤꯡꯉꯝꯗꯅ ꯅꯆꯦꯒꯤ ꯃꯅꯥꯛꯇꯒꯗꯤ ꯑꯃꯨꯛ ꯇꯝ ꯂꯥꯛꯀꯅꯨꯀꯣ ꯑꯁ ꯏꯆꯦ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯈꯤꯗꯣꯏꯅꯤꯀꯣ ꯑꯇꯣꯞꯄ ꯈꯪꯅꯔꯗꯤ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯂꯧꯈꯤ ꯇꯥꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯐꯣꯡꯗꯣꯛꯍꯧꯀꯣ ꯍꯣꯏ ꯏꯆꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯇꯦꯃ ꯁꯤ ꯀꯩꯅꯣ ꯁꯤꯅ ꯑꯣꯀꯦꯅꯤ ꯀꯅꯥꯒꯤ ꯀꯅꯥꯒꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯀꯤꯕꯤ ꯁꯅꯥꯒꯤꯅꯤꯗꯅ ꯑꯩ ꯍꯥꯞꯇꯣꯛꯄꯤꯔꯛꯑꯒꯦ ꯑꯗꯨ ꯇꯦꯃ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯨꯝ ꯑꯃ ꯂꯩꯍꯧꯔꯤ
ꯑꯗꯣ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯆꯪꯉꯣꯏꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯁꯦ ꯑయ్ꯌꯥ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯁꯦ ꯅꯪ ꯆꯥꯅꯤꯡꯉꯦ ꯏꯅꯝꯃꯅ ꯅꯪ ꯋꯥꯅꯦꯅ ꯑꯩꯅ ꯍꯥꯞꯄꯤꯕꯅꯦ ꯇꯦꯡꯀꯣꯠꯇ ꯏꯅꯝꯃ ꯀꯥꯏꯅ ꯑꯧ ꯃꯌꯥꯝ ꯁꯥꯔꯛꯀꯅꯣ ꯈꯪꯕ꯭ꯔꯥ ꯅꯊꯧꯗꯤ ꯅꯠꯇꯅ ꯍꯣꯏꯁꯦ ꯑꯃ ꯂꯩꯍꯜꯂꯨꯔꯒꯦ ꯌꯥꯏ ꯄꯨꯔꯣ ꯑꯩ ꯆꯥꯖꯔꯒꯦ ꯍꯥꯎꯅꯤꯌꯦ ꯑꯁ ꯀꯩ ꯆꯥꯛꯆꯥꯔ ꯊꯛꯅꯤꯒꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯇꯪ ꯆꯔꯥ ꯍꯦꯜꯂꯒ ꯄꯨꯛꯅ ꯗꯅꯥ ꯆꯥꯕꯩ ꯇꯥꯏꯞ ꯆꯥꯏꯌꯦꯕ ꯕꯦꯔꯥꯅꯤ ꯏꯃꯥ ꯆꯥꯛ ꯊꯤꯔꯣꯔꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ ꯆꯥꯅꯤꯡꯀꯥꯟ ꯍꯥꯏꯔꯛꯀꯦ ꯃꯃꯤ ꯁꯟꯇꯣꯁꯇ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯉꯤ ꯃꯃꯤꯗ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯊꯧ ꯎꯁꯤꯠꯇꯕꯤꯗ ꯉꯥꯡꯕꯗꯣ ꯃꯃꯤ ꯑꯗꯨ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯀꯣꯜ ꯇꯧꯔꯦ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯇꯥꯏꯞꯇ ꯅꯣꯏ ꯃꯃꯤꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯀꯣꯜꯗꯣ ꯄꯠ ꯂꯥꯎ ꯀꯛꯈꯤ ꯂꯣꯏꯁꯤꯜꯂꯣ ꯆꯠꯁꯤ ꯀꯣꯂꯦꯖ ꯆꯠꯇꯦ ꯀꯩꯒꯤꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯉꯥꯡꯉꯤ 마초비! 마초비! 마초 ꯕꯦꯝꯃ ꯅꯪ ꯂꯥꯛꯏꯔꯣ 아우 ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯊꯤꯜꯂꯛꯏꯅꯤ ꯊꯤꯜꯂꯛꯇꯁꯨ ꯌꯥꯕꯁꯤꯗ ꯆꯍꯤ ꯑꯃꯒꯤꯕꯨ ꯀꯩꯅꯣ ꯑꯩꯁꯨ ꯇꯝꯅꯤꯡꯉꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯤ 마초비 ꯏꯆꯥꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ 어쩌라게 마초비 ꯑꯩꯒꯤꯗꯤ ꯅꯪꯒꯤꯔꯣ ꯅꯪꯒꯤꯗꯤ ꯏꯆꯦꯅ ꯈꯪꯅ ꯖꯤꯄꯦꯗ ꯀꯥꯞꯄꯛꯑꯒꯦ ꯍꯣꯏ ꯈꯔ ꯌꯥꯝꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯃꯁꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦ ꯑꯍꯟꯒꯤꯅꯤ ꯍꯌꯦꯡꯅꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯒ ꯅꯆꯦ ꯂꯥꯛꯑ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯍꯣꯏ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ ꯅꯨꯄꯥꯗ ꯑꯣꯏꯅ ꯄꯣꯔꯛꯑ ꯁꯤ ꯂꯩꯗꯣꯏꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯁꯦ ꯑꯗꯨ 마초비 이붕어가 먹으디 ꯃꯣꯏ ꯀꯥꯗ ꯂꯩꯕꯅꯤ ꯆꯪꯉꯣ 뭐기 짱구게게 마초비 이붕어 덤비 이붕어 ꯑꯦ ꯏꯅꯝꯃ ꯂꯥꯛꯏꯔꯣ 아우 ꯗꯣ ꯏꯅꯝꯃ ꯂꯥꯛꯏꯌꯦ ꯂꯩꯍꯧꯕ꯭ꯔꯣ ꯃꯥꯕꯣ ꯆꯥꯛ ꯆꯥꯔꯕꯣ 이ꯅꯝꯃ ꯆꯥꯔꯛꯑꯦ ꯑꯦ ꯆꯦ ꯑꯦ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯄꯨꯔꯛꯏꯁꯤꯅ ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯊꯤꯜꯂꯛꯏꯅꯦ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯏꯆꯦꯅ ꯄꯤꯕ ꯈꯨꯗꯩ ꯁꯦꯠꯄ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤꯁꯨ ꯌꯥꯎꯔꯤꯗ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗꯤ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯏꯁ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯆꯍꯤ ꯑꯃꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕꯗꯁꯨ ꯏꯆꯦꯅ ꯄꯥꯝꯖꯕ ꯑꯃꯅꯦ ꯅꯧꯄꯥꯅ ꯄꯤꯗꯣꯏꯅꯤ 이제도 애hen부 그시 밤되다 이번에 누시네 이제 구돌 덤보다 아두나 좀 야래 시디냐 이제 리빠기 머리 해내 저 천안나 봐 이제는 안감부 구돌 덤보네 ꯍꯣꯏꯗ ꯏꯆꯦ ꯑꯗꯨꯗꯤ ꯂꯧꯍꯧꯔꯁꯤ 라오 라오 ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯗꯣꯏꯅꯤꯀꯣ ꯑꯧ ꯏꯆꯦ ꯃꯥ ꯑꯣꯜꯂꯒꯦ ꯑꯗꯨꯗꯤꯀꯣ 올라 올라 ꯑꯁ ꯌꯥꯝ ꯄꯨꯔꯛꯑꯦꯅꯦ ꯑꯦ ꯒꯨꯂꯥꯅꯤꯅꯦ 굴라네 띠 ꯉꯥ ꯀꯧꯇꯥ ꯑꯣꯏꯂꯦꯅꯦ 자 진나 덤비기 진나 이뻐하게 ꯆꯦ ꯉꯁꯤꯗꯒꯤꯗꯤ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯐꯅ ꯕꯥꯜꯂꯒ ꯏꯌꯥꯝꯃꯒ ꯏꯃꯧꯒ ꯎꯍꯜꯂꯁꯤꯀꯣ ꯌꯥꯔꯁꯦ ꯌꯥꯔꯁꯦ 이남마 ꯆꯥ ꯂꯣꯜꯂꯛꯀꯦ ꯆꯥ ꯊꯛꯑ ꯆꯠꯂꯣ ꯍꯣꯏ ꯁꯤꯕꯨ ꯆꯪꯒꯗꯕ ꯆꯦ ꯑꯗꯨꯗꯤ ꯆꯥ ꯊꯛꯃꯤꯟꯅꯔꯣꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯩ ꯁꯥꯏꯕ ꯊꯣꯛꯑꯒꯦ 할라봐 할래
ꯃꯊꯛ ꯑꯃꯨꯛ ꯀꯥ ꯃꯈꯥ ꯑꯃꯨꯛ ꯀꯨꯝ ꯁꯤꯕꯨ ꯁꯤꯒꯗꯕ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯅꯣꯏꯈꯠꯂꯛꯄꯒꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯦ ꯌꯥꯝꯅ ꯖꯤꯝꯗꯣ ꯈꯔꯁꯨ ꯆꯠꯂꯣ ꯆꯠꯀꯗꯧꯅꯤꯍꯦ ꯊꯕꯛ ꯌꯥꯗꯕꯩꯅꯤ ꯑꯗꯣ ꯅꯪꯅ ꯃꯊꯛ ꯑꯃꯨꯛ ꯀꯥ ꯃꯈꯥ ꯑꯃꯨꯛ ꯀꯨꯝ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯅꯪꯅ ꯋꯥꯔꯝꯅꯤꯕ ꯑꯩꯉꯣꯟꯗꯩ ꯈꯪꯉꯦ ꯑꯩ ꯋꯥꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯑꯩꯅ ꯂꯩꯀꯥꯟꯗꯗꯤꯅꯦ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯂꯧ ꯀꯨꯝꯕꯗꯣ ꯋꯥꯏꯑꯦꯕꯀꯣ ꯁꯤꯗꯗꯤ ꯅꯨꯡꯁꯥ ꯃꯁꯤ ꯑꯃꯇꯁꯨ ꯊꯣꯛꯄꯤꯗꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔ ꯁꯨꯕꯁꯤꯕꯨ ꯀꯩ ꯋꯥꯗꯣꯔꯤꯒꯦ ꯆꯨꯝꯃꯤꯅꯦ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗꯣ ꯅꯣꯏ ꯂꯧ ꯀꯨꯝꯃꯝꯃꯤꯀꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯇꯝꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯏꯆꯟ ꯍꯣꯏꯗꯤ ꯊꯕꯛ ꯁꯨꯝ ꯌꯥꯎꯗꯦ ꯅꯪ ꯅꯊꯟ ꯇꯧꯕꯅꯤꯅ ꯑꯩꯅ ꯋꯥꯔꯝꯒꯗ꯭ꯔꯥ ꯁꯨꯝ ꯈꯟꯕ ꯑꯗꯨꯒꯤꯅꯤꯗ ꯋꯥꯕꯤꯗꯦꯗ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯁꯦ ꯁꯤꯗ ꯍꯦꯟꯅ ꯑꯄꯦꯟꯕ ꯂꯩꯇꯦ ꯑꯋꯥꯕ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯈꯔ ꯂꯨꯅ ꯇꯧꯗꯕ ꯍꯧꯔꯛꯄ ꯇꯥꯔꯦ ꯏꯁꯧ ꯈꯔ ꯂꯥꯡꯕ ꯍꯧꯔꯛꯄ ꯇꯥꯔꯦ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯋꯥꯕꯤꯗꯦ ꯍꯥꯏꯔꯕꯅꯤꯅ ꯐꯨ ꯆꯩꯗꯅ ꯈꯔ ꯇꯧꯔꯛ ꯇꯥꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯗꯤ ꯑꯩ ꯏꯄꯥꯝ ꯆꯠꯈꯤ ꯇꯥꯕ ꯅꯪ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯅꯪ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯑꯦꯂꯦꯟꯒ ꯕꯌꯥꯒ ꯃꯈꯥꯗ ꯂꯩꯒꯅꯤ ꯊꯣꯡ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯨꯗꯣꯏꯅꯦ ꯗꯨꯞ ꯗꯨꯞ ꯂꯥꯎ ꯐꯥꯒꯤ ꯇꯧꯕꯅꯦ ꯌꯥꯔꯦ ꯑꯩ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯪ ꯅꯨꯡꯁꯤꯗꯅ ꯑꯗꯣ ꯏꯅꯝꯃꯣꯏꯁꯨ ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯂꯥꯛꯑꯝꯃꯦ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯕꯅꯤꯅ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦꯔꯥ ꯍꯣꯏ ꯏꯃꯥꯗ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯈꯟꯅꯔꯁꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ 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 ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ ꯍꯣꯏ ꯅꯪ ꯇꯧꯖꯔꯨꯔꯣ ꯃꯃꯥ ꯌꯥꯏꯒꯦ ꯕꯦꯝꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯖꯥꯔꯗ ꯅꯪ ꯃꯥꯝꯇꯣꯂꯣꯏꯒꯤ ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯊꯤꯟꯕꯒꯤ ꯂꯩꯒꯦ ꯆꯠꯀꯦ ꯇꯧꯕ ꯑꯁ ꯑꯩ ꯂꯥꯛꯀꯦ ꯅꯕꯥꯅꯤ ꯒꯥꯔꯤꯗ ꯂꯩꯔꯝꯃꯣ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯏꯆꯥ ꯂꯥꯛꯄꯗ ꯋꯥꯅꯤꯕ ꯇꯜꯂꯦ ꯂꯩꯍꯧꯕ ꯇꯜꯂꯦ ꯏꯇꯣꯝꯇ ꯂꯥꯛꯀꯦ ꯑꯗꯨꯝ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯊꯜꯂꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯣ ꯌꯥꯝ ꯄꯨꯅꯤꯡꯉꯝꯃꯣꯏ ꯅꯪ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯅꯪ ꯍꯧꯅꯕꯤ ꯍꯣꯔꯦꯟ ꯕꯖꯥꯔ ꯌꯧꯔꯒꯅꯦ ꯑꯎ ꯈꯨꯗꯤꯡꯒꯤ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯈꯪꯉꯦ ꯂꯥꯛꯑꯣ ꯏꯃꯥ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕꯗꯣ ꯀꯃꯥꯏ ꯇꯧꯅꯒꯦ ꯑꯗꯨꯝ ꯇꯥ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏ ꯐꯅꯕ ꯁꯤꯟꯀꯣ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯅꯪ ꯆꯩ ꯈꯨꯌꯦꯠꯅꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯌꯥꯔꯣꯏꯅꯦ ꯆꯌꯦꯠ ꯈꯨꯌꯦꯠꯅꯒꯦ ꯑꯄꯟꯕ ꯄꯤꯒꯦꯅꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯥꯁꯤꯒ ꯅꯨꯡꯁꯤꯗꯝꯅ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅꯣ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩꯗꯣ ꯕꯣꯔꯥ ꯑꯃ ꯂꯩꯊꯣꯛꯁꯤ ꯂꯥꯎ ꯅꯪꯒꯤ ꯑꯪꯒꯨꯔ ꯄꯨꯔꯛꯄꯅꯤ ꯆꯥꯔꯣ ꯂꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤ ꯑꯁ ꯇꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯉꯁꯥꯏꯅ ꯍꯧꯗꯣꯛꯑꯝꯃꯕ ꯅꯠꯇ꯭रो ꯑꯩꯅ ꯑꯦꯂꯦꯟ ꯕꯌꯥ ꯉꯥꯏ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯍꯧꯒꯠꯂꯣ ꯏꯔꯨꯖꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣ ꯊꯦꯡꯉꯦꯕ ꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯊꯦꯡꯉꯦ ꯁꯠ ꯂꯥꯛꯑꯣ ꯑꯦꯂꯦꯟ ꯕꯌꯥ ꯉꯥꯏ ꯂꯩꯔꯦ ꯍꯥꯏꯔꯒ ꯂꯩꯇ ꯖꯥꯠꯂꯥ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯑꯦ ꯅꯣꯏ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯆꯦꯗꯤ ꯌꯥꯎꯗ꯭ꯔꯣ ꯆꯦ ꯌꯥꯎꯔꯛꯇꯤꯌꯦ ꯇꯥꯄꯨꯟꯁꯦ ꯕꯥꯅꯤ ꯇꯣꯡꯉꯣ ꯌꯥꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯇꯥꯄꯨꯟꯁꯦ ꯕꯥꯅꯤꯗꯣ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗꯨꯒ ꯆꯪꯉꯛꯄ ꯅꯣꯏꯗ ꯏꯆꯦ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯁꯤ ꯀꯌꯥꯝ ꯀꯥꯔꯟ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯀꯦꯐꯦꯗ ꯑꯆꯥꯄꯣꯠ ꯆꯥꯖꯦꯅ ꯆꯪꯉꯦ ꯆꯧꯗꯨꯕꯨ ꯃꯈꯨꯠ ꯅꯝꯅ ꯆꯥꯈꯠꯂꯛꯏꯕ ꯇꯧꯅꯤ ꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯃꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗ ꯃꯤ ꯄꯨꯁꯜꯂꯛꯀꯅꯣ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨꯅꯦ ꯌꯥꯝ ꯍꯩꯅꯗꯕꯅꯦ ꯀꯩꯀꯥꯟ ꯂꯥꯛꯅꯤꯡꯉꯤꯅꯣ
ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯗꯤ ꯅꯣꯏ ꯑꯍꯥꯎꯕ ꯊꯨꯝ ꯆꯥ ꯐꯪꯉꯦꯅ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯝꯅꯤꯅꯦ ꯃꯤ ꯃꯌꯥꯝꯁꯦ ꯁꯨ ꯅꯩ ꯂꯩꯔꯦꯅ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯣ ꯅꯣꯏꯁꯦ ꯀꯔꯤ ꯌꯥꯅꯣ ꯍꯜꯂꯣ? ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯗꯥ ꯊꯨꯃꯝꯅꯤꯀ ꯍꯥꯎ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯇꯕꯤ ꯍꯣꯏ ꯂꯥꯛꯄ ꯑꯗꯨꯒꯤ ꯍꯥ ꯆꯥꯛ ꯍꯣꯏ ꯍꯣꯏ ꯆꯥꯛ ꯆꯥꯔ ꯆꯠꯈ꯭ꯔꯣꯏ ꯏꯆꯟ ꯊꯣꯡꯉ ꯍꯥꯏꯔꯣ ꯑꯁ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯤꯗꯨꯕꯣ ꯇꯧꯗꯦꯍꯦ ꯑꯩꯅꯅꯦ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯖꯟꯅꯕ ꯐꯣꯟ ꯇꯧꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔ ꯆꯠꯂꯣ ꯍꯣꯏ ꯀꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯥꯄꯟꯁꯤꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯍꯣꯡꯕ ꯑꯃ ꯂꯩꯕꯩ ꯇꯥꯏꯞ ꯇꯧꯗ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯇꯣꯝꯕꯤꯁꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯇꯧꯕ ꯃꯤꯍꯨꯟꯗꯣ ꯇꯧꯕ ꯍꯧꯔꯖꯥꯠꯂꯥ ꯃꯥꯗꯤꯅꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯤꯅ ꯍꯤꯡꯍꯟꯕ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯁꯣꯏ ꯇꯧꯔꯝꯕꯅꯤ ꯑꯁ ꯈꯔꯁꯨ ꯈꯪꯍꯟꯕꯅ ꯐꯩꯗ ꯃꯣꯏꯅꯁꯨ ꯉꯝꯃꯦꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗ ꯍꯧꯔꯗꯤ ꯃꯣꯏ ꯆꯣꯞꯈꯤꯗꯣꯏꯅꯤꯗꯅ ꯂꯣꯏꯔꯕ ꯀꯩꯊꯦꯜ ꯃꯆꯥꯗꯩꯅꯦ ꯏꯟꯖꯥꯡ ꯂꯩꯔꯨꯁꯦ ꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩꯝ ꯆꯥꯅꯤꯡꯗꯦꯗ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯏꯁ ꯑꯆꯝꯕ ꯆꯥ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯉꯥ ꯆꯥꯅꯤ ꯑꯗꯨꯗꯤ ꯗꯗꯥꯅ ꯉꯥꯡꯀꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯇꯧꯗꯦ ꯅꯪꯁꯦ ꯑꯍꯣꯡꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯕꯣ ꯅꯪ ꯅꯣꯏ ꯌꯨꯝꯁꯦ ꯅꯪꯅ ꯄꯥꯝꯗꯣꯏ ꯇꯧꯔꯕꯕ ꯇꯧꯗꯦꯍꯦ ꯐꯥꯒꯤ ꯁꯨꯝ ꯂꯛꯅꯕꯅꯦ ꯗꯗꯥꯅ ꯅꯍꯥꯟꯗꯣ ꯈꯔ ꯉꯥꯡꯉꯦ ꯑꯗꯨꯗ ꯈꯤꯇꯪ ꯈꯃꯨꯛ ꯆꯥꯕꯅꯤ ꯗꯗꯥ ꯕꯜꯂꯗꯤ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯖꯥꯡ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯀꯣꯝ ꯂꯩꯒꯅꯣ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯍꯥꯎ ꯀꯥꯏꯗꯅꯣ ꯃꯥ ꯂꯩꯁꯦ ꯍꯜꯂꯛꯑꯕ ꯍꯜꯂꯦ ꯀꯩꯅꯣ ꯁꯨꯛ ꯐꯔ ꯂꯩꯁꯤꯅ ꯊꯕꯛꯀꯤ ꯁꯦꯟꯅꯕ ꯑꯉꯥꯡꯈꯩꯗꯣ ꯆꯩꯔꯥꯎꯕꯒꯤ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯊꯥꯕꯤꯌꯨ ꯃꯌꯨꯝ ꯆꯠꯀꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯈꯥꯡꯉꯝꯗꯅ ꯑꯩꯅ ꯁꯨꯇꯤ ꯄꯤꯊꯣꯛꯈꯤꯕ ꯍꯌꯦꯡꯗꯩꯗꯤ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯇ ꯌꯥꯔꯔꯣꯏ ꯅꯪꯒ ꯁꯨꯝ ꯂꯩꯕ ꯐꯪꯉꯔꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯏꯁ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯔꯤꯒꯦ ꯑꯗꯨꯕꯣ ꯃꯇꯝ ꯈꯔꯗꯪ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯇꯥꯏꯃꯤꯡ ꯆꯥꯅ ꯏꯟꯖꯥꯡ ꯑꯃꯨꯛ ꯁꯦꯝꯃꯝꯃꯤꯁꯤꯅ ꯍꯌꯦꯡꯗꯣ ꯏꯃꯥ ꯊꯕꯛ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒꯤ ꯏꯟꯖꯥꯡ ꯁꯦꯝꯗꯣꯛꯑꯝꯃꯕ ꯉꯟꯅꯕ ꯆꯥꯛ ꯆꯥꯔꯒꯦꯔꯣ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯑꯗꯣ ꯉꯁꯥꯏꯅꯦ ꯇꯕꯤꯒ ꯄꯨꯟꯁꯤꯕꯒ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯏꯁ ꯑꯩꯅ ꯀꯣꯜ ꯇꯧꯋꯤꯅ ꯅꯪꯅ ꯐꯣꯟ ꯑꯣꯐ ꯂꯩꯔꯛꯄ ꯑꯣ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯑꯣꯏꯔꯝꯃꯅꯤ ꯕꯌꯥꯒ ꯂꯩꯔꯒ ꯀꯣꯛ ꯇꯧꯔꯁꯨ ꯌꯥꯏ ꯋꯥꯈꯜ ꯑꯣꯏꯗ꯭ꯔꯕ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯍꯦ ꯅꯪ ꯆꯥꯗ꯭ꯔꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯆꯠ ꯂꯥꯛꯑꯣ ꯍꯣꯏ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯁꯦ ꯃꯥꯃꯤ ꯑꯩꯁꯦ ꯐꯔꯛ ꯑꯃ ꯇꯥꯕ ꯑꯗꯨꯒꯤꯅꯦ ꯀꯩꯅꯣ ꯐꯔꯛ ꯇꯥꯕ ꯍꯥꯏꯁꯦ ꯅꯪ ꯅꯍꯥꯟ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯋꯦ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯥꯃꯤ ꯉꯝꯃꯣꯏꯕꯨ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯥꯃꯤ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯃꯇꯝ ꯊꯥꯖꯔꯨꯔꯅꯤ ꯃꯃꯤꯗ ꯍꯌꯦꯡ ꯃꯇꯝꯗꯨ ꯁꯣꯏꯈ꯭ꯔꯀꯥꯟꯗ ꯃꯃꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯠꯇꯅ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯑꯩ ꯃꯃꯤꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯏꯕ ꯌꯥꯔꯣꯏ ꯃꯃꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯤꯅ ꯑꯩ ꯍꯥꯠꯄꯤꯗꯧ ꯈꯛ ꯉꯥꯏꯔꯦ ꯉꯥꯏꯈꯣ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ ꯁꯟꯇꯣꯁ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯑꯉꯥꯡꯅꯦ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯌꯥꯝꯕ ꯁꯤꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯆꯠꯁꯤꯔꯣ
예. 따비야. 넌 내가 들어오면 봐. 이름부터 강호주 낭 라빠가. 와 좀 하이게나 나쁘네. 그게 와나 이제. 와카냐 누가 말이다 강진 시디야. 누가? cái nón số 2 cái đầu ạ. 와카냐 누가 말이다. 그 놈주 하이드로 봐. 어디 그 놈 잡아야 되냐. Anh hai đứa vào gì à thì nè. Mình chọn những cái video thì. 싸지게노. 아이 밤지대긴 간 누가 맥 레이로. Tôi đáp phân bà. Anh đang một thằng mới xem là nuôi. Cái năng ai tụi nó. 수쿠이나 숙누시나 얌 짬나 로이나 보자. 농타에 두모가 간 칸디. 가라이데기 하이잘라나 두가 간 칼리노. 가나다보다네. 뭐 그냥 간장은 너이나. 쫄러서. 더벌레 얌나. 생만에 답은 봐. Anh nông thằng mới xem nuôi xì. 야래 해보네. 아이디 낭자. 이짤 도나 칼레. 아두금바 시간 또랑 와칸다. 아또나 칼라간. 답은 봐. Anh cái 타도가 다시 nuôi xì với cái hai bên này. 따비야. 난 시디 막 하다라노. 아심 서로하니. 짜고슬로. 아주네. 더보게 함래. 답은 봐. 너는 서비까지 강주지가 이기노. Anh đang ta xem nuôi xì. 가리. 따비. 답은 봐 나더라. 따비야. Gì cái măng mà. Thì nào ngang tôi ra là. 따비야. Hao. ꯌꯨꯝꯗ ꯂꯩꯔꯒ ꯀꯧꯕꯒ ꯇꯥꯗꯣꯏꯅꯦꯕ ꯅꯪꯒꯤꯁꯦ ꯃꯃꯥ ꯃꯃꯤꯡ ꯃꯅꯥꯒꯗꯤ ꯃꯃꯥꯏ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯀꯔꯤ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ Kayım taude. Kaydauraga 답은 봐. Kay leirage. ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯁꯤꯃꯤꯁꯤꯕꯣ Kayım taude kay leirage ba. 예 ꯀꯩꯝ ꯂꯩꯇꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯕ Ya, dui mat. ꯑꯗꯨꯗꯤ ꯂꯩꯔꯀꯥꯟ ꯂꯥꯛꯑꯒꯦ ꯆꯠꯂꯒꯦ As ngai ko he. Kay leirage haba do. ꯀꯩꯝ ꯂꯩꯇꯤꯌꯦ ꯁꯥꯏꯕꯨ ꯊꯣꯛꯑꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯨꯝ Kaydaubano. ꯇꯣ ꯌꯥꯔꯦ ꯆꯠꯂꯒꯦ Ngai ko he. Chapminaje. ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ Ma. Chị Thông Bi. Anh nuôi cái yêu của tôi sẽ lấy nè. Đó đó. Lão bà. Lão các lão. Ngay khổ mà mình đó hắn sẽ rồi ra. ꯍꯣꯏ ꯑꯗꯣ ꯐꯤꯔꯣꯟꯗꯤ ꯁꯤꯗ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯆꯥꯄꯣꯠꯁꯤꯗꯩ ꯈꯤꯇꯪ ꯈꯥꯏꯗꯣꯛꯈ꯭ꯔꯁꯤ 하고 이거 이거 ꯁꯥꯏ ꯊꯝꯃꯝꯃꯒꯦ ꯍꯣꯏ ꯑꯩꯈꯣꯏꯗꯪ ꯆꯠꯂꯨꯔꯒꯦ ꯌꯥꯔꯣꯏꯗꯦꯕ ꯇꯥꯃꯣꯅ ꯍꯪꯉꯒ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯁꯤꯕꯣ 낚시하는 게 더러게 나 Ngaikhô. Âu đây ai 답은 집에가 제 답이가 두고 배우라게. 쟤 아이 빨라게 ꯑꯩꯅ ꯉꯁꯤ ꯀꯧꯊꯣꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ 근데 ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯪꯉꯒ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯇꯧ ꯂꯩꯁꯤꯕꯣ 다시 더우디 멍 누아이다봐 ꯀꯔꯤ ꯃꯪ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯩ ꯃꯪꯅꯣ ꯍꯥꯏꯁꯦ 깸ꯅꯠꯇꯦ
ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯕ ꯑꯩꯅ ꯉꯁꯤ ꯂꯧꯊꯣꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯡꯖꯨ ꯆꯥꯖ ꯍꯥꯏꯔꯣ ꯁꯤꯡꯖꯨ ꯆꯥꯕꯩ ꯑꯣꯏꯔꯗꯤꯅꯦ ꯉꯁꯥꯏ ꯂꯥꯛꯄꯗꯅꯦ ꯁꯤꯡꯖꯨ ꯆꯥꯎꯁꯦ ꯍꯥꯏꯔꯅꯤ ꯃꯤꯅ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯇꯧꯔꯒꯕ ꯑꯗꯨꯝ ꯉꯁꯥꯏꯗ ꯎꯪꯉ ꯂꯩꯌꯦꯕ ꯍꯜꯂꯦꯕ ꯀꯩ ꯄꯥꯎꯅꯣ ꯅꯪꯅ ꯁꯨꯝ ꯎꯪꯉ ꯂꯩꯔꯕꯅꯤꯅ ꯇꯝꯃꯔꯣꯏꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ ꯃꯨꯠꯀ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯣꯀꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯩ ꯎꯪꯉ ꯁꯨꯝ ꯂꯩꯔꯦ ꯃꯤꯅ ꯄꯥꯎꯗ ꯅꯨꯡꯉꯥꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯝꯖꯒꯦ ꯂꯥꯛꯆꯔꯒ ꯃꯥꯅ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨ ꯑꯗꯨꯕꯨꯔꯣ 나쁜집아! 제동비 라커분해 라어! ꯇꯣꯝꯕꯤ ꯂꯥꯛꯑꯦꯌꯦ ꯆꯪꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯗꯦ ꯁꯤ ꯑꯉꯥꯡꯁꯤꯁꯨ ꯂꯩꯕꯨ ꯂꯩꯖꯥꯠꯂꯣ ꯃꯥꯃꯥ ꯍꯥꯎ ꯑꯦ ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯍꯣꯏ ꯃꯥꯃ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯃ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯏꯅꯦ ꯀꯩꯗꯧꯕꯩꯅꯣꯅꯦ ꯋꯥꯅꯅꯕ ꯄꯣꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯐꯔꯦ ꯐꯔꯦ ꯐꯛꯀꯥꯁꯨ ꯅꯣꯏꯅ ꯊꯥꯔꯦ ꯇꯣꯝꯕꯤ ꯃꯥꯃ ꯐꯝꯃꯒꯦꯀꯣ ꯍꯣꯏ ꯃꯥꯃ ꯅꯠꯇ꯭ꯔꯣ ꯑꯁ ꯐꯤꯒꯥꯁꯨ ꯄꯣꯔꯛꯏꯅꯤ ꯑꯆꯥ ꯑꯊꯛꯀꯥꯁꯨ ꯌꯥꯝꯅ ꯂꯩꯔꯦꯗ ꯅꯕꯥꯅꯤꯗꯤ ꯌꯥꯝꯗꯦꯗ ꯃꯥꯃ ꯃꯥꯃꯁꯦ ꯃꯊꯪꯗꯗꯤ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯒꯦ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯅꯥꯗ ꯌꯦꯛꯀꯅꯨꯀꯣ ꯅꯥ ꯌꯦꯛꯀꯅꯨ ꯏꯃꯧꯁꯤꯗꯤ ꯅꯀꯣ ꯐꯥꯎꯕ ꯍꯦꯛ ꯆꯤꯛꯀꯅꯨ ꯐꯝꯃꯨ 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 ꯃꯥꯃ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯅꯅꯦꯅ ꯁꯧꯒ꯭ꯔꯤꯒ ꯃꯨꯀꯥ ꯉꯥꯒ ꯊꯣꯡꯉꯦ ꯄꯥꯛꯅꯝꯒ ꯅꯝꯃꯦ ꯐꯖꯅ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯁ ꯑꯩꯈꯣꯏꯗ ꯆꯥꯎꯁꯦ ꯃꯥꯃ ꯑꯃꯨꯛ ꯆꯥꯔꯣꯏꯗ ꯅꯣꯏ ꯁꯨꯝ ꯆꯥꯊꯣꯛꯎꯔꯣ ꯂꯩꯀꯥꯏ ꯈꯨꯟ ꯇꯤꯟꯅꯒꯗꯕꯁꯨ ꯂꯩ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯥꯞꯄꯒ ꯆꯥꯃꯤꯟꯅꯔꯝꯃꯁꯨ ꯐꯕꯅꯤ ꯃꯥꯃ ꯅꯨꯡꯗꯥꯡꯗꯅꯦ ꯉꯔꯥꯡꯗꯣ ꯀꯣꯜꯗꯣ ꯊꯦꯡꯅ ꯇꯧꯔꯛꯑꯕ ꯑꯗꯣ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯀꯥꯎꯊꯣꯛꯎꯔꯦ ꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯃꯥꯃ ꯉꯥꯏꯈꯣꯅꯦ ꯐꯝꯃꯨ ꯑꯩꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯅꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯕꯨ ꯃꯆꯤꯡ ꯃꯁꯣꯜ ꯑꯃ ꯏꯅꯥꯏ ꯅꯥꯏ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯅꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯃꯥꯃ ꯌꯥꯝ ꯐꯩ ꯑꯈꯥꯡ ꯀꯜꯂꯨ ꯏꯃꯧꯁꯤꯗꯤ ꯃꯥꯟꯅꯔꯨꯅꯨ ꯏꯪ ꯇꯞꯄꯨꯀꯣ ꯃꯥꯝꯅ ꯄꯤꯕ ꯊꯧꯖꯥꯟꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯅꯤ ꯅꯅꯦꯝꯅ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯍꯥꯏꯍꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯗꯣ ꯃꯥꯃ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯇꯕꯤ ꯍꯣꯏ ꯄꯨꯟꯁꯤꯕ ꯍꯣꯏꯗꯁꯨ ꯆꯪꯗꯣꯏ ꯂꯩꯌꯦꯕ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯉꯟꯅ ꯍꯜꯂꯨꯀꯣ ꯍꯣꯏ ꯃꯥꯃ ꯃꯥꯃ ꯆꯧꯈꯤꯒꯦ ꯆꯠꯂꯣ ꯃꯥꯃ ꯊꯣꯛꯑꯦꯀꯣ 제동비야 ꯍꯥꯎ 나쁜집아가 제다비가도 아니 너희 라이 하라마보네 ꯀꯥꯏꯗ ꯂꯩꯍꯧꯒꯦ 아실래 하고네 라 ꯇꯣꯝꯕꯤ ꯏꯁ ꯑꯩꯅ ꯂꯥꯛꯀꯦ ꯇꯧꯔꯒ ꯅꯕꯥꯅꯤ ꯂꯥꯛꯏꯕ ꯅꯠꯇꯦꯗ ꯑꯕꯤꯃꯅꯅꯦ ꯄꯥꯄꯥ ꯆꯦꯟꯁꯤꯜꯂꯝꯃꯒ ꯄꯥꯎ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯝꯗ ꯍꯥꯟꯅ ꯄꯨꯂꯞ ꯆꯠꯂꯨꯔꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯅꯣꯝꯃ ꯎꯪ ꯂꯩꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤꯅꯦ ꯀꯔꯤ ꯈꯜꯂꯤꯕ ꯆꯥꯗꯦ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯁꯦ ꯂꯥꯛꯅꯔꯁꯦ ꯀꯃꯥꯏꯅ ꯂꯥꯛꯅꯗꯣꯏꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯇꯧꯒꯦ ꯑꯩ ꯇꯨꯡꯗꯨꯗ ꯂꯩꯔꯣ ꯏꯃꯥꯅ ꯑꯣ ꯑꯗꯣ ꯅꯪ ꯐꯅꯕꯗꯤ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯁꯤꯕ ꯅꯥꯕꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯩ ꯍꯦꯛꯇ ꯍꯧꯖꯩ ꯀꯨꯝꯍꯩ ꯌꯦꯡꯉꯣ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ
ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯈꯔꯦ ꯍꯧꯒꯠꯂꯨꯁꯦ ꯁꯤꯕꯨ ꯀꯅꯥ ꯇꯧꯔꯤꯅꯣ ꯑꯩꯅ ꯇꯧꯅꯤ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤꯕ ꯑꯩꯌꯣ ꯍꯧꯒꯠꯂꯨꯁꯦ ꯌꯥꯔꯦ ꯁꯧꯕ ꯉꯝꯗꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯐꯣꯟ ꯇꯧ ꯁꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯗꯥꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯁꯤꯃꯥꯏ ꯇꯧꯍꯧꯅꯕ꯭ꯔꯥꯕ ꯅꯪꯕꯨ ꯑꯦ ꯀꯩꯗꯧꯕ ꯅꯪꯗꯤ ꯂꯥꯛꯑꯦꯒ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯔꯛꯇꯕꯤꯗ ꯆꯦ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯉꯔꯥꯡ ꯇꯝꯒꯦ ꯇꯧꯕꯅꯦ ꯇꯣꯝꯕꯤ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯍꯥꯊꯨ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯇꯥꯄꯨꯟꯁꯤꯕꯗꯣ ꯑꯩꯅ ꯏꯀꯥꯏꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯅ ꯐꯣꯡꯗꯣꯛꯑꯒ ꯊꯤꯅꯁꯨ ꯉꯥꯡꯉꯦ ꯑꯗꯨꯒ ꯃꯥꯏꯗꯁꯨ ꯈꯨꯄꯥꯡ ꯊꯥꯔꯛꯏꯕ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯅꯕꯨ ꯅꯪꯉꯣꯟꯗ ꯈꯨꯄꯥꯡ ꯊꯥꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯊꯥꯔꯛꯑꯦ ꯃꯥ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯀꯩꯒꯤꯅꯣ ꯃꯥꯅꯒ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯏꯗꯣ ꯂꯩꯔꯝꯃꯣ ꯑꯩ ꯇꯧꯔꯨꯒꯦ ꯏꯆꯦ ꯍꯥꯏꯔꯣꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯅꯣ ꯍꯥꯏꯕꯣ ꯃꯥꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛ ꯌꯥꯕ꯭ꯔꯣ ꯈꯣꯏꯗꯧ ꯂꯪꯈꯠꯂꯦꯕ ꯑꯩ ꯇꯧꯒꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯗꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯑꯦ ꯅꯪ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯪꯒꯤꯔꯣ ꯍꯥꯏꯁꯦ ꯃꯥꯅꯦ ꯌꯥꯝ ꯁꯦꯔꯤꯌꯁꯀ ꯊꯥꯔꯒ ꯉꯥꯎꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯁꯨ ꯏꯕꯦꯝꯃ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅꯃꯛ ꯉꯥꯎꯔꯦꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯄꯥꯈꯠꯍꯟꯕꯒꯤ ꯅꯪ ꯏꯟꯖꯥꯡ ꯊꯣꯡꯒꯗꯕ ꯑꯩ ꯀꯥꯡꯒꯧ ꯃꯆꯜ ꯁꯦꯝꯃꯛꯀꯦ ꯃꯣꯔꯣꯛꯁꯦ ꯐꯧꯗꯣꯛꯑꯝꯈꯤꯒꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯟꯖꯥꯡ ꯊꯣꯡꯉꯝꯃꯣ ꯍꯥꯏꯒ ꯑꯃꯨꯛ ꯏꯟꯅꯔꯛꯏꯁꯤꯅ ꯑꯁ ꯀꯥꯎꯔꯤꯅꯦꯍꯦ ꯏꯆꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯌꯥꯔꯅꯤ 이제 나가는 부터다 지금 마이시 잘하자니 시대 팅 거린데 ꯀꯩꯗꯧꯅꯦ ꯏꯕꯦꯝꯃ ꯃꯩꯁꯤꯒ ꯃꯥꯅꯤꯡꯉꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯩꯅ ꯃꯤ ꯃꯩ ꯆꯤꯡꯅꯕ ꯁꯦꯝꯃꯅ ꯈꯪꯀꯧ ꯀꯧꯁꯜꯂꯛꯄꯗ ꯑꯩ ꯏꯇꯣꯟꯇ ꯄꯥꯏꯔꯒ ꯆꯤꯡꯖꯩꯅꯦ ꯑꯁ ꯑꯗꯨꯝꯕ ꯊꯕꯛꯄꯨ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ 이마! 이마! 마마! ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ 에이! 너 나가 서라! ꯀꯩ ꯂꯩꯔꯒꯦ 와 해결 와봐 ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣꯏꯕꯣ ꯉꯁꯤꯗꯤꯅꯦ ꯅꯪ ꯅꯣꯛꯅꯕ ꯉꯥꯏꯔꯒ ꯂꯩꯌꯣ ꯍꯥꯏꯕ ꯀꯃꯥꯏꯅ ꯅꯣꯛꯇꯣꯏꯕ ꯍꯥꯏꯁꯦ ꯅꯪ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯩ ꯆꯤꯡꯍꯟꯒꯦꯔꯣ ꯑꯃꯨꯛ ꯑꯁ ꯌꯥꯝ ꯄꯪꯕꯩ ꯇꯥꯏꯞꯇ ꯑꯩꯁꯦ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯪꯅ ꯈꯪꯒꯧ ꯀꯧꯕꯗꯨꯗ ꯑꯩꯁꯨ ꯈꯪꯗꯅ ꯄꯥꯏꯁꯜꯂ ꯆꯤꯡꯕ ꯋꯥꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯂꯤꯂꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯥꯟꯅꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯪ ꯇꯧꯕꯁꯤꯃ ꯏꯕꯦꯝꯃ ꯉꯁꯤꯗꯤꯅꯦ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯕ ꯊꯣꯛꯂꯛ ꯌꯦꯡꯉꯨꯀꯣ